Hi, ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥꯛ ꯂꯥꯛꯑꯝꯕꯅꯦ ꯑꯩꯒ ꯌꯥꯝꯕꯨꯡꯒ ꯁꯅꯥꯕꯤꯒ ꯑꯗꯨ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤꯅ ꯃꯊꯦꯜ ꯃꯀꯣꯏ ꯈꯔ ꯇꯧꯔꯦ. ꯁꯤꯅ ꯑꯈꯥ ꯉꯧꯕꯅꯦ ꯑꯗꯨꯒ ꯁꯛꯁꯦ ꯑꯃꯨꯛ ꯅꯣꯛꯅꯤ ꯈꯪꯗ꯭ꯔꯦ ꯀꯅꯥꯅꯕꯨ ꯅꯣꯛꯅꯤꯡꯗꯣꯏꯅꯣ ꯁꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯅ ꯁꯤꯅ ꯁꯨꯇꯤ ꯊꯥꯔꯛꯄꯒꯤ ꯅꯣꯛꯄꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯃꯊꯪ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯊꯤꯟ ꯐꯠꯇ꯭ꯔꯦ. ꯑꯗꯨꯅ ꯏꯆꯦ ꯅꯟꯗꯤꯇꯥꯗꯒꯤ ꯁꯪꯒꯣꯝ ꯂꯤꯇꯔ ꯃꯈꯥꯏ ꯑꯃꯇꯪ ꯐꯪꯉꯦ ꯍꯧꯖꯤꯛ ꯌꯥꯝ ꯊꯣꯛꯇ꯭ꯔꯦ ꯁꯪꯒꯣꯝ ꯑꯗꯣ ꯀꯥ ꯁꯥꯟꯇꯤꯒꯤ ꯚꯦꯟ ꯂꯥꯛꯑꯦ ꯑꯗꯨꯒ ꯊꯥꯎ ꯌꯥꯎꯗꯦ ꯍꯥꯏ ꯏꯜꯂꯤꯁꯦ ꯌꯦꯡꯉꯨꯅꯦ. ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯧꯔꯛꯑꯦ ꯁꯣꯔꯣꯛ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯒ ꯁꯅꯥꯕꯤꯁꯦ ꯉꯥꯛꯇꯪ ꯀꯣꯏꯕ ꯄꯨꯊꯣꯛꯁꯤ ꯍꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯇꯟ ꯆꯥꯔꯦ ꯑꯩꯒ ꯌꯥꯝꯕꯨꯡꯒ ꯑꯗꯨꯒ ꯁꯅꯥꯕꯤꯒ ꯒꯥꯔꯤ ꯇꯣꯡꯉꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯈꯛꯇ ꯀꯣꯏꯕ ꯆꯠꯂꯨꯔꯤꯅꯦꯕꯀꯣ. ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯝ ꯑꯥꯎꯇꯤꯡꯅꯤꯗ ꯁꯅꯥꯕꯤ ꯀꯩꯅꯣꯝ ꯄꯤꯖꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯥꯁꯦ ꯄꯤꯖ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯐꯤ ꯈꯔ ꯑꯃ ꯎꯪꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯒꯤ ꯑꯆꯥꯄꯣꯠ ꯀꯩꯅꯣꯃ ꯑꯃꯨꯛ ꯄꯤꯖꯔꯦꯕꯀꯣ. ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯆꯪꯉꯛꯄꯒꯤ ꯎꯆꯦꯛ ꯋꯥꯌꯥꯁꯨ ꯃꯌꯨꯝ ꯍꯟꯖꯤꯟꯈ꯭ꯔꯦ. ꯑꯩꯁꯨ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯕꯥꯏ.